Manipur na statehood fanglamdaida matamdugi center da laiba Congress laingak na Article 371C MN Tauramba loinana state amadi union territory amabo khaidokpagi ayaba pibana maram oiraga Manipur ge hojik lairiba fibam asi oirakpani haina BJP Manipur Pradesh na maral sirakle Imphal gi nitai pachu thekta laiba thambal sangle da pangthokhiba paugi mifam amada party asige General Secretary K Sarat Kumar na state asida hojik lairiba issue asige matangda Congress na parliament ki manungda amadi mapanda Pangangda ngangba asi tokpiro state asida lairiba issue IDP sing yauna miyamda thengnariba awaba nungaitaba pumnamak asige haurakfam nainadaba yaroi haike Sarat Kumar na makha taraduna BJP de Englishing amaga chamapanga marfuda haudorakhibane Congress laingakna matamamada tauramba thabak thauram sing aduna maram oiraga state asigi fibam asi oirakpane Myanmar ge underground sing narco terrorist sing asiga Su tauraga state asigi tampaki akoibada designated camp hanglamba asi kanagi matamda hanglambano masigi daita kanana lawgadawribano haiba wahangsu taurakhe Congress party lalamba pumnamak namthaba yanaba election campaign gidamakta pangangda ngangba asi tokpiro jiribamda angang ahum yauna nupi ahum hatkibagi matangda Congress luchingba Rahul Gandhi na condemn tawba yawkhrabara hainasu BJP gi secretary asina Congress ta wahanglakhe Article 371C Congress Sarkar Piring Ida, Manipur State Root from Dida, Karimarum Constitution Amendment of Viramano. Equity State Mazamza, Haidopa, the Union Mazamaza, Haidopia, Potom, Equity State of Pirum Dida Kari, Sambiramano. Dukanan to Viramano, Maranhan, Chok Marfuda, Tapong of BJP now. Article 371C Marum, the Queen Kari, how he came. Simona Tormanato. Simona the William Ring as a Queen Wash Wagadra. See a Queen as Swigibani, Swigibas Sitoxi, have a concrete proposal. Nasibo Lacte. Amidst Hajina, Manipur, Humni Lerga, Marini visit to the Congress party si Lapiu, solution of Propiana but discussion Tausi, Kanasi, Nainasi Hadana, Congress party leaders in Kawumatam, Amata Laki.